Malemgi oina pangthokkhrae Nupi Angangda Chathaba Miwot Minei Leplasi haiba 16 days activism against gender-based violence ki thoram ngasidagi Integrated Rural Development Service Organization Wangzing amadi Wing Women in Governance na sinduna IRDSO gi complex ta haudokre Unite Activism to End Violence Against Women and Girls haiba theme da December 10 phawa sathagadaba campaign ga mari leinana ngasi IRDSO Wangzing gi office ta pangthokpa paumi singa unaba amada wing gi promoters Ranabla Laishamna Haikibada Tauramasing asi Malemgi oina Nupi singi mayokta Chathaba Miwot Minei muthatpa numit asidagi hauraga December 10 Malemgi mioi bagi hak kanba numit phawba numit 10 ni chupna campaigner shi Thobal Kaksing amasung Impal East District ke Khungang Kunithoi da Chathagani Manipur da hauzik ahal oirabi yauna Nupi amadi angang sing da Chathaba Miwot Minei kaya ama mayokna dana lakli asigumba Nupi angang da Chathaba Miwot Minei asi muthatkadabani haibasini Sangai Festival yaningdaba phongdoktuna IDP singna changshin ki bakongjangda uniform set police singna phawba nupi singda yamna phongna phuba saiba tawrakba asi yaningde matungda amuk hanasu tawbigano haiki hauzik digital gi world asida nupi singda tongan ba cyber crime kaya gi wathok singwang khalapa amadi masa mathanta chijanabagi wakal phawba phawlapna mathanta chijabagi sangwang khalapa amadi nupi singbu tamthina hatoklaga hundoklambagi thawang kaya Manipur da su nong makangdana tholakpa asi yaningdabaga loinana nupi sing asi mapangal kanna lainabagi dama nupi dosingbi singsu puthoklaga nupi angang da Chathaba Miwot Minei lepninaba amadi muthatnaba district ahumgi tongan ba khungang singda campaign asi mai pakna sathagani haiki Paumi singa unaba du saruk yakibe wingi promoter oinam toibina haikibada lamdam asida laiba women police station singi gari na singba yauna award apa laiba sing asisu yangsilhaningi amadi nupi police station sing asi yamna lingna lehaningi haraduna campaign kaya ama satharaga su nupi angang da Chathaba Miwot Minei asidi hengalakpagum tawri karigumba wafam ama khanarappa matamda nupi gi mafam ama Dabagi Chanabi asi laibak yamna thibani nupi asi khongjang sangsinaba khakta laibanate laibak ki wafam ama khanarappa matamda nupi shu achawba mafam ama mapiba mathautai haiki koi masana society taunabagi wakhal polakba society tabagi red wang khalakba aduga nupi singbu Miwot thina potlaba matung hatoga langtho amba mayama ma khoi ngasi Manipur dasu no makangdana tholakpa singje ekoi nak tongan ba village singda ekhogi Thoban district ki manung da leiriba Kaksing district amadi Imphal East district ki manung chanbada leiriba village singda ekhoi wingi promoter singda kumdharaga ekhoi tongan ba focus group discussion amadi ekhogi TV channel aduga radio channel singda ekhoi santokna bagi damakta so ekhoi sem saba leijare aduga nupi singse ekhogi mapangan kanna leinana bagi damakta nupi leader mayam amasu Puthoaga nupi singa Chathaba Miwot Minei se ulak aikoi lepminaba aduga malem da lairiba nupi singse awa ana thengna dana aikoi yamna nungai ba freedom oina nupi amo arakanda isada yumda lairabawba matamda aikoi da yamna nungai taba nupi amo arakanda secure oraktaba aikoi safe oraktaba mayama mangasi nupi masa singa thoiba kaya se si muthanabagi khongjang am aikoi campaign sigi manungchan aikoi chathana Yarima koi wakal lonsi ekoi na nupi masung nupa se ekoi thak manane hingminasi thong manane hingminasi haba wakal lola se ekoi na village sinje chatharaga ekoi na tawgadaba se ekoi gi domestic violence NG ekoi family dagi hauraga society phogda ekoi na sika matokram haina tholai bano matokram haina loisangani haba understanding gi program plus ekoi na leadership se karino haba posima ekoi na nainagani aduga ekoi gi gender gi matangda ekoi gi nupi masung nupa ani gi makta society na thambi basana pathap mayam se masi matau kramaina ikoina semdokani amasung masika maina bhap tamina gani haibagi tongan ba khoi gi agenda kaya puraga khoi village kuni thoista khoi dum program se sathagani akoina media gi kuthang da radio talk orasu adagi TV channel discussion akoi panel discussion orasu khoi adu sudum campaign gi manung da dum khoi wing gi